Thoubal District Khangabok leiba Sur Hospital ke Proprietor Dr Laishram Somen ge yumda ngarang khutlai matik chana paiba meeoi romna imung meeoi singda kihan khanghanbaga loinana hand grenade ama Thamjillamle Yumgi meeoi singda mobile phone mari amasu pukhre hairi Thoudok asigi matangda imung manungna phongdorapagi matung ina ngarang numidang pung mapan taba dwaida gypsy amada tongduna lakpa AK-47 amsung insas rifles paiba sakhangdaba meeoi romna Dr Laishram Somen ge yumda sanglaklaga Dr Somen khanghanbaga loinana imung manunghi meeoi singda nongmai namduna kihalamki loinana imung manunghi meeoi singna paiba mobile phone mari amasu pukhre hairi bom adu yumgi manungda leiba dressing table mathakta thamlambani hairi bom thamlamle haigi pau hek phangbaga Thoubal District Police ki SI amana luchingba team ama mafam aduda laktuna yengsinki tungda bom adu nubidangi pung 8:45 taba dwaida asoi angam yaudana lokthokre thodok asigi matangda Thoubal Police na case sama lokhatuna thigat pa hokre hainasu paus na makatari